ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯤꯖ ꯃꯅꯥꯛꯁꯤꯗ ꯌꯦꯡꯉꯨ ꯂꯛꯈꯤꯒꯤ ꯂꯣꯏꯈ꯭ꯔꯦꯕ ꯍꯌꯦꯡꯗꯤ ꯂꯛꯈꯤ ꯄꯨꯖꯥꯅꯤꯅ ꯑꯗꯒꯤ ꯂꯛꯈꯤꯅ ꯂꯣꯏꯔꯦ ꯂꯛꯈꯤꯒꯤ ꯃꯨꯔꯇꯤꯅ ꯌꯦꯡꯉꯨ ꯑꯆꯧꯕ ꯃꯆꯥ ꯐꯖꯕ ꯃꯨꯔꯇꯤ ꯂꯩꯔꯦ ꯃꯌꯥꯝ ꯂꯩꯒꯦ ꯍꯥꯏꯅ ꯈꯜꯂꯨꯔꯗꯤ ꯑꯩꯈꯣꯏ ꯁ꯭ꯋꯥꯏꯗ ꯂꯥꯛꯅ ꯂꯩꯕꯤꯔꯔꯥꯎ ꯁꯤꯗ ꯐꯖꯕ ꯏꯃꯥ ꯂꯛꯈꯤꯒꯤ ꯃꯨꯔꯇꯤ ꯂꯩꯔꯦ ꯁꯤ ꯐꯧ ꯆꯔꯣꯡꯗꯒꯤ ꯆꯤꯡꯅ ꯂꯩꯗꯒꯤ ꯆꯤꯡꯅ ꯘꯣꯠꯇꯒꯤ ꯆꯤꯡꯅ ꯊꯜꯂꯦ ꯃꯨꯔꯇꯤ ꯊꯜꯂꯦ ꯁ꯭ꯋꯥꯏ ꯑꯇꯩꯁꯨꯅꯦ ꯑꯩꯅ ꯍꯧꯖꯤꯛ ꯚꯤꯗꯤꯑꯣ ꯂꯧꯔꯤ ꯇꯟꯖꯥꯁꯦ ꯑꯇꯩꯁꯨ ꯒꯥꯔꯤꯅ ꯍꯣꯜꯂꯛꯏꯑꯕ ꯑꯇꯩꯁꯨ ꯃꯣꯏ ꯄꯨꯔꯥ ꯃꯁꯥꯡꯅꯦꯕ ꯂꯛꯈꯤ ꯉꯥꯛꯇꯅꯦꯕ ꯐꯝꯗꯣꯔꯤꯁꯦ ꯄꯨꯔꯥ ꯃꯁꯥꯡꯁꯦ ꯄꯨꯔꯥ ꯑꯁꯥꯡꯕꯁꯦ ꯁꯤꯅ ꯂꯣꯏꯅ ꯐꯝꯗꯣꯔꯤꯅꯤ ꯍꯌꯦꯡ ꯄꯨꯖꯥ ꯍꯌꯦꯡ ꯍꯪꯆꯤꯠ ꯐꯥꯎꯅꯅꯦ ꯊꯥꯡꯖ ꯐꯥꯎ ꯄꯨꯖꯥ ꯐꯪꯉꯦ ꯍꯥꯏꯅ ꯍꯥꯏꯌꯦꯕ ꯄꯨꯡ 4 ꯐꯥꯎ ꯑꯗꯣ ꯄꯨꯡ 4 ꯐꯥꯎꯅ ꯃꯣꯏꯅ ꯐꯝꯗꯣꯔꯤꯁꯦ ꯁꯤ ꯘꯣꯠꯇꯒꯤ ꯆꯤꯡꯅ ꯙꯨꯞꯗꯥꯅꯤꯗꯒꯤ ꯆꯤꯡꯅ ꯂꯣꯏꯅ ꯂꯩꯔꯦ ꯂꯩ ꯄꯔꯦꯡꯗꯒꯤ ꯆꯤꯡꯅ ꯂꯣꯏꯅ ꯂꯩꯔꯦ ꯑꯁꯤꯒꯤ ꯃꯨꯔꯇꯤꯁꯦ ꯈꯔ ꯆꯥꯎꯋꯦꯕ ꯁꯤ ꯑꯩꯅ ꯍꯪꯕ ꯀꯌꯥꯅꯣ ꯍꯥꯏꯅ ꯁꯤꯁꯦ 1,100,000 ꯍꯥꯏꯌꯦ ꯁꯤꯒꯤ ꯃꯥꯒꯤ ꯂꯛꯈꯤꯒꯤ ꯃꯨꯔꯇꯤꯁꯦ এই মূর্তিটার দাম কত পড়বো? এটা হ্যাঁ 1400। pura bridge masang pura jauh faunya ba si lagi murti ngata ni family si akhoi travel bridge se si side kana ba ni ki side kana ni family yang thalle lagi murti na lore ha to macha chingna loina thalle yalla du ba gari na khondara ko loi dia ba khondara ye ba gari na hatai ꯊꯟꯗꯣꯏꯅꯦꯕ ꯍꯣꯔꯦꯟ ꯁꯟꯗꯥ ꯆꯧꯕꯗꯗꯤꯅꯦ ꯊꯜꯂꯅꯤ ꯁꯤ ꯄꯨꯔꯥ ꯊꯜꯂꯅꯤ ꯀꯩꯅꯣ ꯂꯥꯏꯒꯤ ꯃꯨꯔꯇꯤꯅ ꯊꯪꯅꯅ ꯄꯅꯥ ꯌꯣꯟꯕꯁꯨ ꯂꯩꯔꯦ ꯁꯤꯗꯩ ꯄꯅꯥꯁꯦ ꯌꯥꯝꯅ ꯍꯣꯡꯕꯅꯤ ꯑꯇꯣꯞꯄ ꯃꯐꯝꯗꯒꯤꯅꯦ ꯁꯤꯒꯤ ꯄꯅꯥꯁꯤꯅ ꯑꯩꯈꯣꯏꯗꯤ ꯄꯅꯥ ꯆꯥꯗꯕꯅꯤꯅ ꯈꯪꯗꯦ ꯍꯥꯎꯏ ꯍꯥꯎꯇꯦꯗꯤ ꯈꯪꯗꯦ ꯑꯗꯣ ꯍꯣꯡꯗꯤ ꯌꯥꯝꯅ ꯍꯣꯡꯕꯅꯤ ꯁꯤꯗꯩ ꯃꯤꯅ ꯒꯥꯔꯤꯅꯦ ꯂꯦꯞꯍꯜꯂ ꯁꯤꯗꯩ ꯂꯩꯌꯦꯕ ꯁꯤꯗꯅ ꯍꯣꯡꯉꯦꯅ ꯁꯤꯖꯦ ꯂꯣꯏꯔꯦ ꯄꯨꯖꯥꯅꯦꯅ ꯂꯩꯗꯒꯤ ꯀꯔꯤꯗꯒꯤ ꯊꯝꯕꯥꯜꯗꯒꯤ ꯊꯔꯣꯗꯒꯤ ꯐꯧ ꯆꯔꯣꯡꯗꯒꯤ ꯇꯤꯡꯙꯧꯗꯒꯤ ꯕꯦꯜ ꯃꯅꯥꯗꯒꯤ ꯄꯩꯁꯥꯒꯤ ꯋꯥꯔꯤꯇꯅꯤ ꯃꯌꯥꯝ ꯊꯜꯂꯦ ꯄꯨꯖꯥꯒꯤ ꯀꯩꯅꯣ ꯉꯥꯛꯇꯅꯤ